ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯉꯁꯤ ꯆꯩꯇ꯭ꯔꯒꯤ ꯄꯥꯡꯈꯠꯂꯛꯄ ꯊꯕꯥꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯒꯤ ꯅꯕꯔꯥꯇ꯭ꯔ ꯍꯧꯔꯒꯅꯤ ꯉꯁꯤꯗꯒꯤ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯦ ꯉꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝ ꯁꯪꯋꯠ 2032 ꯍꯧꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯣꯝꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯀꯌꯥ ꯂꯩꯔꯤ ꯕꯤꯍꯥꯔ ꯋꯦꯁꯠ ꯕꯦꯡꯒꯣꯜ ꯇꯥꯃꯤꯜ ꯅꯥꯗꯨ ꯒꯨꯖꯔꯥꯠꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯊꯥꯔꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯆꯤꯊꯤꯁꯤꯡ ꯑꯁꯤꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯔꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯄꯥꯎꯖꯦꯜꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯄꯨꯝꯅꯃꯛꯄꯨ ꯎꯒꯥꯗꯤ ꯀꯨꯝꯃꯩꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯊꯪꯗ ꯁꯪꯁꯥꯔ ꯄꯔꯋꯥꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯊꯪꯗ ꯒꯨꯔꯤ ꯄꯔꯋꯥꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯄꯨꯝꯅꯃꯛꯄꯨ ꯋꯤꯁꯨ ꯄꯔꯋꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯆꯍꯤ ꯄꯨꯊꯥꯟꯗꯨꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯣꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯉꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯒꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯔꯛꯂꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯀꯔꯅꯥꯇꯀꯥ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯇꯦꯂꯪꯒꯅꯥꯗ ꯎꯒꯥꯗꯤꯒꯤ ꯀꯨꯝꯃꯩ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯨꯝꯃꯩ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯒꯅꯤ ꯑꯁꯥꯝꯗ ꯔꯣꯡꯒꯥꯂꯤ ꯕꯤꯍꯨ ꯕꯦꯡꯒꯥꯜꯗ ꯄꯣꯏꯂꯥ ꯕꯣꯏꯁꯥꯈ ꯀश्मीꯔꯗ ꯅꯕꯔꯦ ꯄꯥꯡꯊꯣꯛꯅꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯑꯦꯄ꯭ꯔꯤꯜ 16ꯗꯒꯤ 15ꯒꯤ ꯃꯔꯛ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯔꯥꯎ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯅꯕ ꯎꯕ ꯐꯪꯒꯅꯤ ꯂꯣꯏꯅꯅ ꯏꯗꯁꯨ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯊꯥ ꯑꯁꯤ ꯍꯔꯥꯎ ꯀꯨꯝꯃꯩꯅ ꯊꯜꯂꯒꯅꯤ ꯑꯩꯅꯁꯨ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯀꯨꯝꯃꯩꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯅꯕ ꯑꯣꯏꯔꯕꯁꯨ ꯈꯦꯟꯅꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯁꯛ ꯑꯃ ꯎꯠꯂꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯔꯨꯞꯁꯤꯡ ꯄꯔꯤꯈ꯭ꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥ ꯄꯥꯡꯊꯣꯛꯏ ꯍꯧꯖꯤꯛꯇꯤ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯀꯨꯜꯁꯤꯡꯗ ꯀ꯭ꯂꯥꯁ ꯍꯧꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯂꯦꯟꯒꯤ ꯁꯨꯇꯤꯁꯨ ꯂꯥꯛꯂꯒꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯅꯩ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯡꯈꯦꯗꯨꯅ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯈꯔꯁꯨ ꯇꯧꯈꯤ ꯂꯣꯏꯅꯅ ꯇꯝꯁꯨ ꯇꯝꯈꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯀꯌా ꯇꯧꯕꯒꯤ ꯃꯇꯝ ꯐꯪꯉꯤ ꯃꯇꯝ ꯑꯁꯤ ꯑꯅꯧꯕ ꯍꯣꯕꯤ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯁꯥꯗ ꯌꯥꯎꯖꯕ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯊꯤꯗꯣꯛꯄ ꯌꯥꯕ ꯃꯇꯝꯅꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯋꯥꯠꯇꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯇꯝꯕ ꯌꯥꯕ ꯇꯝꯕ ꯌꯥꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯪꯁꯊꯥꯟ ꯑꯃꯅ ꯇꯦꯛꯅꯣꯂꯣꯖꯤ ꯀꯦꯝꯞ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯅ ꯃꯗꯨꯗꯒꯤ ꯑꯦꯞ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯑꯣꯄꯟ ꯁꯣꯔꯁ ꯁꯣꯐꯠꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯌꯥꯔꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯊꯤꯌꯦꯇꯔꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯔꯁ ꯄꯥꯡꯊꯣꯛꯅꯔꯤ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯁ꯭ꯄꯤꯆ ꯗ꯭ꯔꯥꯃꯥꯅꯆꯤꯡꯕ ꯇꯝꯕꯤꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯂꯣꯏꯅꯅ ꯀꯥꯂꯦꯟ ꯁꯨꯇꯤ ꯃꯇꯝ ꯑꯁꯤꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯏ ꯁ꯭ꯀꯨꯜ ꯁꯪꯁꯊꯥꯟ ꯁꯥꯏꯟꯁ ꯁꯦꯟꯇꯔꯁꯤꯡꯅ ꯁꯝꯃꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄꯥꯡꯊꯣꯛꯅꯔꯕꯗꯤ #MyHolidayesꯗ ꯁꯦꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯚꯥꯔꯠꯀꯤ ꯑꯈꯟꯅꯕ ꯀꯦꯂꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕ ꯄꯥꯝꯃꯤ ꯃꯁꯤ ꯍꯟꯗꯛꯀꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯀꯦꯂꯦꯟꯗꯔ ꯑꯁꯤꯒꯤ ꯀꯣꯄꯤ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯀꯦꯂꯦꯟꯗꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯈꯔ ꯍꯥꯏꯖꯒꯦ ꯃꯥꯏ ꯚꯥꯔꯠꯀꯤ ꯁ꯭ꯇꯗꯤ ꯇꯨꯔꯗꯒꯤ ꯑꯗꯣꯝꯅ ꯖꯟ ꯑꯣꯁꯙꯤ ꯀꯦꯟꯗ꯭ꯔꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯣꯝꯅ ꯚꯥꯏꯕ꯭ꯔꯦꯟꯠ ꯚꯤꯂꯦꯖ ꯑꯚꯤꯌꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯗꯨꯅ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯧꯕ ꯌꯥꯒꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯜꯆꯔ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯑꯃꯗꯤ
Ambedkar Jayanti Padyatrada Saruk Yaduna Sangvidan gi value miyam da sandokpa yagani. Angang sing amasung mama mapasingna suti gi experiencing #holiday memories ta soidana share tobiyu. Adongi experiencing adu matangi man ki bata hapnabu honajage. Aigi nungsijarba irei bakcha sing Kalen gi matam hek lakpaga sahar khungang singda ising yokshin bagi sem saba haunaraklagani. State kayada water harvesting ga mari leinaba thabak sing khongjel yang na paikhatnari. Water Resources Ministry amasung tongan ba self-help group kayana maikai asida thabak paikhatnari. Leibak asida pat, check dam, borewell recharge, community sock pit, lising senggot pagi thabak paikhatli. Sahi khudingi tawbagum handaksu Catch the Rain campaign paikhatnaba sem saba loire. Campaign asi lengakin natti miyamgini. Ising yokshinbada mipung khudingmaki thaudang hengat hannaba Jal Sanchay Jan Bhagidari campaign su paikhatli. Honajariba sing asi maus sarigi phangba resources sing aikhoina tungi mirolda tekta kaidana sinaramnabani. Marup sing nongi singbu yokshinduna thamlabadi aikhoina ising aremada manghande. Haukiba chahi kharadagi khongjang sida laibak sigi mafam kayadagi miyoi kayana saruk yaduna singthaningai oiba thabak kaya tawre. Haukiba chahi taret nipan sida anauba saba tenki pukri sing amadi atai ising thampham singda ising cubic meter billion taramatho yokshin mangamle. Ising cubic meter billion asi kaya yamna yamba jatno khangningslamgani. Marup sing Bhakra Nangal Damda ising nik launa leibadugi photo mayamna ubiramlagani. Ising asina Govinda Sagar Pat semlibani. Pat asigi sangwasi kilometer marfu taradagi heli. Pat asidasu ising cubic meter billion mapan taradagi hena tungbangamde. Adubu laibak miyamna tapna honaduna laibak asigi mafam kayada ising cubic meter taramathoy muk tungsinanaba thorang tawkhi. Masi tabada nungaitra. Marup sing hiram masida Karnataka gi Garak jila gi miyamna su achowa thaudang lobiri. Chahi kharagi mamangda mafam sigi khungang ani gi pat sing pungkang kangkhre. Cha uchek na phawba thakningai ising phangkhide. Tapna pat singdu napi singnangi mongsongna pik thankhre. Adubu khungangi miyoi kharana madubu amuk hanna hingat hannanabagi warep lauraduna thabak paikhatkhi. Hainabalai pambu pamlabadi lambi ama hekta lai. Khungangi miyamgi honaribadu ubada akoibada leiba social organization singnasu mateng pangsilakhi. Mayam punduna leikhom leinang amadi napi singbi mayamdu sengdokle. Matam kharagi matungda pat lairamba mafam singdu loina nale. Haujik miyamna nong tarakpa ngaiduna leire. Tasengnamak masi Catch the Rain khongjangi achouba khudam amani. Marup sing mayamsu asigumba khongjang asida saruk yanaba honabiyu. Miyamgi ihau khongjang asibu hena khumang chawsinanaba poram yatpiyu. Loinana mayamna ningsingbigadaba amana ngamlabadi kalengi matamda yumgi mamangda chaphuda ayingba ising haptuna thambiyu. Yumthak natraga berendada uchek singi damakta ising thambiyu. Afaba thabak asina adombu kayam nungaihanbagi haibadu yengbiyu. Marup sing haujik asi man ki baat na singnaba mayambu mayoknabagi amadi thawai hapagi wa ngaktani. Numit kharanigi mamangda pangthokhiba Khelo India Para Games Sanaroi singna makhoigi thawai yauba amadi haithoi singthoibadu uttuna mayambu ngakhankhi. Masidagi para sports asi miyamna kayam pamnabagi haibadu uba ngamle. Masana asida saruk yaruba sanaroi singbu makhoina utkhiba singthaningai oiba thabaksing adugidamak thagatpa phongdokchari. Haryana, Tamil Nadu amadi UP gi sanaroi singbu ahanba anisuba amadi ahumsuba mafam phangbagidamak nungaiba phongdokchari. Masana asida aikhoigi divyang sanaroi singna jati gi record 19 thamba ngamkhre. Masida nupi sanaroi 12 gi ming yauri. Khelo India Para Games asida sanagi takkaman phanglakhiba arm wrestler Zovi Matthew na aingonda chithi irakhi. Madugi matik khara paraga tahanjage mahakna asumna iri. Takkaman phangba haibasi thoidokna nungai
अदुबु अखोइना सिंगनरिबसि सुपनगी पोडियम फाउबदंग लेपगी पांडमदु नते अखोइना नुमित खुदिंगी लांथेंगनरी पुंसीसिना चांगयेंग कया तौरी मी खरतनी मसिबु खंगबिरिबसे पुनमक असि ओइदुनसु अखोइना थौना फना मांगदा चंगसिल्ले अखोइगी मंगलानबु मंगफाउननबु होनरी अखोइ कनादगी सुहंथदे हाइबा इसाना थाजे वाह जोबी मैथ्यू अंगकपनी ओंथोकना फजन इख्रे चिठी असिगिदमक्ता अदोमबु थागतचब फोंदोकचरी अइहाकना जोबी मैथ्यू अमदी दिव्यांग मरुपसिंगदा हाइनिंगबदी नखोइगी होनबसिना अखोइदा अचौब इथिल अमा पीरी मरुपसिंग दिल्लीदा पांगथोखिबा अचौब मिफम अमना अचौब इथिल अमा पीरी इनोवेटिव आइडिया अमा ओइना फिट इंडिया कार्निवल सिन लांखी मसीदा तोंगान तोंगानबा मफमदगी चौराकना मियोइ लिसिंग 15 रोमना सरुक याखी अपुनबा मिटिंगदा मसीगी पांडमदी फिट ओइना लैबा अमदी फिटनेस की मरमदा मियामदा मिट नाकोंग सिंहनबा असिनी थौरम असिदा सरुक यारिबा मियोइसिंगना मखोइगी मसा मऊ फबगा लोइना लोइनाना अफबा चिंजाकी मरमदसु मियामदा खंगहनखी मयामसु इसा इसाना लैरिबा मफमसिंगदा असिगुम्बा मखलगी कार्निवाल असि पांगथोकनबा होनबियु मतांग असिदा माय भारतना मयामगी मतेंग पांगबा ngamgani खल्ले मरुपसिंग अखोइगी मेहौरोंदगी लैरकपा मसाना सिंग असि हौजिक्ति पॉपुलर कल्चर अमा ओइना मयामना लौनरे अफावबा रैपर हनुमान कायनबु मयामना खंगबिरमगनी हौजिक मतमसिदा महाकी इसै रन इट अप असि मयामना यामना पामनरी मसिदा कालारी पायातु गटका अमदी थांगताना चिंबा अखोइगी मैहौरोंदगी लैरकलबा मार्शल आर्ट असि यावरी मसिगिदमक्ता अइहाकना हनुमान कायनबु थागतपा फोंदोकचरी महाकना अखोइगी मार्शल आर्टपु मालेमगी मियामदा सक ताकले अइगी नुंसिजरबा इरेबाकचासिंग था खुदिंगी अइहाकना माय गोप अमदी नमो एपता मयामदगी मेसेज कया फंगली खरना थमोइदा तिंग पाली खरना मधु पारुरगा चाउथोकजब फाउजै अयाम्बा मतमदा मेसेज सिंग असिदगी अखोइगी चटना लोनचत अमदी चटना परिंगी मरमदा अंगकपा फंगना कानाबा फंगली हंदक अइहाकना थमोइदा तिंग लाउखिबा मेसेज टू मयामदा शेयर तौजगे बनारसदगी अथर्व कपूर मुंबईदगी आयर्स लिखा अमदी अतेया माना अइगी हंदकी मॉरिशस खोंचत की मरमदा इबिरई मखोइना इबिरई खोंचत अदुदा इसै सकपगी परफॉर्मेंस अदु यामना नुंगाइखी नोंपोक उत्तर प्रदेश अमदी बिहारदगी लाकपा चिठीसिंगना मसिगी वाखलोन असि उबा फंगे मरुपसिंग अखोइना अखोइगी मरुगा चेतना मरी लैनरबदी अचौबा नोंगलै कया लाकलबसु फुक्ततपा ngamloi खंदुना येंगबियु चौराकना चही चनीगी ममांगदा भारतदगी मियोइ कया मॉरिशसता थबक सुबा मिनाय ओइन पुखी तुंगदा करी ओइगदगी हाइबसि कनाना खंगनी अदुबु मतंगी मतुंगिना मखोइ मफमदुदा खुंदा लैताखरे मॉरिशसता मखोइना मसागी हौरकफम चटना लोनचत पुंबा ngakna थमदुना मयामगी मफमदा सक ताकचरी मसी मॉरिशस की वफमदा नते गयाना दसुनी मरुपसिंग अइहाकना हौजिक मयामदा खोंजेल अमा ताहनजगे अदोम सोइदना खनबिरंगनी मसी अखोइगी लेबाकी वाफमनी हाइना अदुबु अदोम असेंगबसी खंगलबदी ngakpa सोइदना फावगनी वाफमसी फिजीगी मतंगदनी फिजीगी यामना ममिंग लेरबा अदुगुमलबा फागवा चोटागी वाफमनी अताबा खुदिंगी पुकनिंगदा थौना अमा हापगुम थोकलिबा अदुगुमलबा इसै नोंमाइगी ऑडियो अमा मयामदा ताहनजनबा तंजा अमा लौजगे
ऑडियोसी सुरीनामगी चोटालगिनी थौरमसिबु टीवीदा मियेंग ताबिरिबा इरैबाकचासिंग सुरीनामगी राष्ट्रपति अमदी अैगी मरुप चान सांतोखीना थौरमसिबु नुंगाइना मियेंग तानरी असिगुमलबा इसै अमदी मिफमसिंगसी ट्रिनिडेड अमदी टोबागोदा अदुकी मटिक ममिंग चटली हाइरिबा लेबाकसिंगसिदा मियामना रामायण यामना फजना पानै मफमसिंगसिदा फागवा याम ममिंग चटली अदुगा अमना भारत की कुमई हराव कयासु याम थवाई यावना पांगथोई मफमसिगी इसैसिंग भोजपुरी आवदी यानसिन्नबा लोन चिंगबा सिजने लेबाक सिंगसिदा अखोइगी लेबाकी चटनबीबु मसक थोकना लेहल्लिबा मखोइसिंगदुबु यामना थागतचनिंगे मरुपसिंग मालेमसिदा भारत की जगोई कला नाट इसैबु योखतपगी अमत्ता ngairaba pandam thamduna थबक थौरम कया पाइखतलिबा सिंगापुर इंडियन फाइन आर्ट सोसाइटी सु अमनी लमसिदा चही 64 मपुंग फारबा संस्थान अमनी हिरमसिगा मरी लेनना पांगथोखिबा थौरम अमदा सिंगापुर की राष्ट्रपति श्रीमान थर्मन सानमुगारत्नमसु गेस्ट ऑफ ऑनर ओइना सरुक याखी महाकना संस्थान सिबु यामना थागतपिरमी टीम सिबु अयहाकनसु याइफा मंगोल पिजरी मरुप सिंह मन की बात समाज की ओइबा हिरम कयागा लोइनना लेबाक प्रजादा फंगहनबा खुदोंग चाबा मयामगी मरमदा खनन नैनजे हंदकी मन की बात दी अयहाक मियाम पुनमकना मायुक नगद वाफम अमा थमजगे वाफम सी टेक्सटाइल वेस्ट की मतंगदनी अदोमना मसी ताबीरब मतुंगदा खनबीरमगनी टेक्सटाइल वेस्ट की करी करम वाफम ओइरबा टेक्सटाइल वेस्ट ngasidi malemda अचौबो वहंग अमा ओइना पुनिंग चिंगनब फाहलिबा अमा ओइरे मियामना चौखलपगी मतुंग इना पृथ्वी पुंबदा मंथरब फिजोल सिंगबु अनौब फिजोल सिंगना याम थुना महुत सिंतोकनबना अयामबनी अदुबु सेपीद्रब फिजोल सिंगदु करी कमायना तौबा मसिबुनी अखोइना टेक्सटाइल वेस्ट हाइना खंगनरिबसे ग्लोबल रिसर्च अमगी मतुंग इना चार्ज सरुक अमदगी ताना टेक्सटाइल वेस्ट सी अनौब फिरोलदा रिसाइकल तौई अदुगा भारतना लमसिदा अहुम सुब लेबाक ओइरे मसिना ताकपदी टेक्सटाइल वेस्ट सी अखोइगी लेबाकतगी चांग यामना वांगना थोकलकी हाइबसिनी अदुबु थागतनिंगाइगी वाफम अमना टेक्सटाइल वेस्ट की थेंगनरिबा अवाबसी मायोकनबा ngamnaba भारत की स्टार्टअप कया अमना टेक्सटाइल रिकवरी फैसिलिटीज सिंगदा थबक सिंग पाइखलकली टीम कया अमना अमोटपा पोलम सिंग खुनबगी थबक तौरिबा इचिल इनाउ सिंगबु ज्ञान ताहननबगी थबक कया अमा पाइखतली मसिदा नतना अखोइगी नहा ओइरिबा मरुप सिंगना सस्टेनेबल फैशन बु योखतननबा कन्ना होनजरी अमनबा पोलम फिरोल खुंगुपना सिंगबा सिंग रिसाइकल तौरगा मदुगी दरकार ओइजरिबा लैटा लाइरा सिंगदा पिबिरी सर्कुलर फैशन ब्रांड बु ममिंग चटनहनबसु संस्थान सिंगना कन्ना होनरी अनौ अनौबा रेंटल प्लेटफॉर्म सिंगी मतेंगना हौजिक्ति डिजाइनर की फी सिंग मियामदा सांदोक्तुना फंगहल्ली संस्थान खरना अमनबा फिरोल सिंगबु अमुक सिनबा याननबा सेमजिल्लगा लैटा लाइरा कयादसु फंगहल्ली टेक्सटाइल वेस्ट का लांथेंगनबदा माई पाकलबा शहर सिंगी मनुंगदा टेक्सटाइल रिसाइक्लिंग की ग्लोबल हब ओइरबा हरियाणा की पानीपत अमदी बेंगलुरु की इनोवेटिव टेक सॉल्यूशंस ने तमिलनाडु की तिरुपुर वेस्ट वाटर ट्रीटमेंट अमसुंग रिन्यूएबल एनर्जी की मतेंगना टेक्सटाइल वेस्ट मैनेजमेंट की थबकसिंग पांगथोरकपदा टेंगबांगली अईगी नुंगसिरबा इरैचासिंग हक्चांग फबगा लोइनना काउंट की चावरबा रूल अमा लाक्ले नोंगदा अखोइना खोंथांग कया चटपगी काउंट कैलोरी सिंगी काउंट मयाम सिंगी मनुंगदा असेंगबा काउंट डाउन अमा हौगदौरे मदुदी इंटरनेशनल योगा डे की काउंट डाउन ने योगा की नुमित पालन तौगदबा नुमित चामा फाजिलक्त्रबनी करिगुंबा अदोमना अदोंगी पुंसीदा योगा अमुक्ता तौबिद्रिबा ओइरबसु हंदक्ति सोइदना सरुक याबियु चही 10 ममांगदा इंग्लिशिंग 2015 की जून 28 अहानबा इंटरनेशनल योगा नुमित पालन तौबा हौनखिबनी नुमितसिदगी हौरगा मियोइबा खुनाइगी दमक्ता भारत की माइकैदगी तांगलबा खुदोल अमा ओइजरिबा योगनी खुदोल सिना तुंगदा लाकदबा मिरोलदसु याम कानबा सीदा हिदाक अमगुम थोकलगनी खल्ली योगा फॉर वन अर्थ वन हेल्थ हाइबदी योगा की mateengna मालेम पुंबबु मसा मऊ फबा तिंजंग काइजंगदबा हाइना हंदक चहीगी
ꯏꯪ 2015ꯒꯤ ꯑꯣꯏꯅ ꯊꯤꯝꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯌꯣꯒ ꯅꯨꯃꯤꯠ ꯄꯥꯂꯟ ꯇꯧꯖꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯒ ꯑꯃꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯃꯁꯤꯕꯨ ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯌꯣꯒ ꯑꯃꯗꯤ ꯑꯥꯌꯨꯔꯚꯦꯗꯕꯨ ꯋꯦꯜꯅꯦꯁꯀꯤ ꯃꯇꯤꯛ ꯆꯥꯔꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯆꯤꯂꯦ ꯍꯥꯏꯔꯤꯕꯁꯤ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯥꯌꯨꯔꯚꯦꯗꯁꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯕ꯭ꯔꯥꯖꯤꯜꯗ ꯑꯩꯅ ꯀꯣꯏꯕ ꯆꯠꯂꯨꯕꯗ ꯆꯤꯂꯦꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯎꯅꯔꯛꯏ꯫ ꯑꯥꯌꯨꯔꯚꯦꯗꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯁꯣꯃꯣꯁ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯁ꯭ꯄꯦꯅꯤꯁꯇ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯤꯝ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯌꯣꯒ ꯑꯃꯗꯤ ꯑꯥꯌꯨꯔꯚꯦꯗꯕꯨ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯕꯗ ꯅꯠꯇꯅ ꯏꯖꯨꯀꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯇꯤꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫ ꯑꯥꯌꯨꯔꯚꯦꯗꯒ ꯌꯣꯒꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯁ꯭ꯄꯦꯅꯤꯁ ꯂꯣꯜꯗ ꯍꯟꯗꯣꯛꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯩ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯑꯃꯗꯤ ꯀꯣꯔꯁꯁꯤꯡꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 9,000 ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯤꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠꯇ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ꯫ ꯂꯩꯁꯤꯡꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯥꯡꯗ ꯑꯗꯣꯝ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ꯭ꯔꯥ? ꯂꯩ ꯄꯥꯝꯕꯤꯁꯤꯡꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯟꯗꯤꯔ ꯐꯥꯎꯕ ꯌꯧꯔꯛꯏ꯫ ꯂꯩ ꯈꯔꯗꯤ ꯌꯨꯝ ꯀꯩꯕꯨ ꯂꯩꯇꯦꯡꯍꯜꯂꯤ, ꯈꯔ ꯑꯃꯅ ꯄꯔꯐ꯭ꯌꯨꯝ ꯑꯣꯟꯈꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯌꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯣꯉꯥꯟꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯌꯥꯝꯅ ꯃꯍꯨꯋꯥ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯂꯩꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯅꯤꯡꯊꯤꯖꯅ ꯈꯪꯏ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯟꯗꯋꯥꯔꯥ ꯖꯤꯂꯥꯗ ꯃꯍꯨꯋꯥꯒꯤ ꯂꯩꯗꯒꯤ ꯀꯨꯀꯤꯁ ꯁꯦꯝꯃꯤ꯫ ꯔꯥꯖꯥꯈꯣ ꯈꯨꯡꯒꯪꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ 4ꯅ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯀꯨꯀꯤꯁ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ, ꯃꯇꯤꯡ ꯂꯩꯅ ꯊꯕꯛ ꯁꯨꯕꯗꯨ ꯎꯕꯗ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯅꯅꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤ꯫ ꯇꯦꯂꯪꯒꯅꯥꯒꯤ ꯑꯗꯤꯂꯥꯕꯥꯗ ꯖꯤꯂꯥꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ 2ꯅ ꯃꯍꯨꯋꯥꯒꯤ ꯂꯩꯗꯒꯤ ꯑꯅꯧꯕ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯅꯕꯒꯤ ꯃꯈꯜ ꯃꯊꯦꯜ ꯁꯦꯝꯃꯤ, ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯅꯤꯡꯊꯤꯔꯕ ꯂꯩ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦ꯫ ꯂꯩ ꯑꯗꯨꯒꯤ ꯃꯃꯤꯡ ꯀ꯭ꯔꯤꯁꯅ ꯀꯃꯜ ꯀꯧꯏ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯦꯛꯇꯥ ꯅꯒꯔꯗ ꯂꯩꯕ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯑꯗꯣꯝ ꯌꯦꯡꯕ ꯆꯠꯂꯨꯔꯕ꯭ꯔꯥ? ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯔꯤꯁꯅ ꯀꯃꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯎꯕ ꯐꯪꯒꯅꯤ꯫ ꯂꯩꯁꯤꯡ ꯑꯁꯤꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤ꯫ ꯑꯦꯛꯇꯥ ꯅꯒꯔꯒꯤ ꯑꯥꯔꯣꯒ꯭ꯌ ꯋꯟ, ꯑꯦꯛꯇꯥ ꯅꯔꯖꯔꯤ, ꯚꯤꯁ꯭ꯋ ꯋꯟ ꯑꯃꯗꯤ ꯃꯤꯌꯥꯋꯀꯤ ꯎꯃꯪꯒꯤ ꯂꯩꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯤꯔꯕ ꯂꯩꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯏꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯍꯥꯟꯅꯒꯨꯝ ꯑꯗꯣꯝꯒꯤ ꯋꯥꯈꯜ, ꯑꯗꯣꯝꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯈꯪꯖꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯅꯛꯄꯗ ꯊꯣꯛꯂꯤꯕꯁꯤꯡ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯃꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯅꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯊꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫